Satra Singna, Sigumba, Pamdaba, Aranba, Pambei, Sijinnabada, support Thariba, Ozanatraga, parentsing, Masi Kogi, Wakal, Taminabama, Changi Haina Tuan, student look ki Maheiroi sing asudum, what is Hanakiba, Unaraga Pamina Kiba, Amalekram, otherwise you will lepelate and Adum Thariba examination, Kuding Maktadi, Sigumba, Aranba, Pambei, Sijinnabagi Pau, Adum, headline Toroga, Yauri Habitario, sometimes a Kamina, Kogi change a Kamai Toroga, or a Pangam Ganeduga, Masigi, Yamka Hena, or the Iba Fibum says, Sikari, the giveaway pay Hana, Loni, or Zakamai Tamini. Sana sigi unfair means ki issues yakona society is the isolated issue ina top pamagi tongan ba kanam taga mari lena da badong na khoni yengba yaroi da bai tare apun ba society gi akhoi gi society gi Manipur gi akhoina yamna proudly akhoina yamna chauthona haijariba Manipur je chahi lising ani hen bagi ai be itihas ka sagona ra bai khoi civilization namani haidana akhoina chauthuk chari bagi akhoi gi madugi chauthuk bagi akhoi gi character ama character je kaino akhoi gi ahalaman sing na thaina haibada akhoi gi imaivel sing ari motam da khoina ngang ori ga kaida ahalaman akhoi gi event boxing kari sing mayam na yoga event sing haiba motam da akhoi mingon da gi ni daga chadi haiba Sisi akoida bas akoi mingon dagi ni daga chadi haiba phanyam na lai daga sura ga nomaga ni daga chadi do akoi gi society da dum mami ta bane ba akoida chani fini bagi ni daga cha bagi bikhari gi street beggar gi pot che akoi gi society da ngasi ba da mami yam ta de adu bu khara lak pai wani aduna sida akoida ni daga chadi haiba gi pot da reflect tori pot akoi gi character da akoi gi kari haitare akoi gi miam ji gi national character haido si amane ba akoi gi Manipuri bagi national character se kaino aikoi ni daga chadi asida aikoi suraga isagi humang man surakanda aikoi mado koi madugi humang manduna talaga chani haibane aduna humang manduna talaga chaba haibadi asengba aigi hona jamangi mahido adu phangune aikoi huran lanagi huran chiti potse tawroi haibane adu aikoi gi society sida kamai to gyara ko matamda si yengurakanda di adum hekta hair kani mayam hekta hek hairaga merger hai dana haiba kambu musu yauni but once after the merger of Manipur with India aikoi da chauba change ama lakreba aikoi da lakreba India gi 1949 gi 15 October da pungraba matung da laiba anova political magi system ama aikoi da impose to rakhiba du golona na akoi gi social structure sida su madu kahel lakreba social structure sida kaira ki bagolona na aikoi gi social values ma aikoina yamna lum na longjaramba aikoina ikai khumnaramba pot mayam ma ma kan da aikoi gi society sida kaidawi ngasai gi anova system ama laiba du golona na aikoi da contractor gi class ama puthora kiba ngasai gi huralana thaina mamang da toramba aikoi even aikoina angang oring da babuda contractor mayam ma gi thika gi kari gi thabak tawra gi thika se aina tawba thabak sidi khwaida gi phaba thabak ni aina semamba lambi sidi amona kaina de kaide aina saramba thong sidi khwaida gi phai haidana tawbaduna ijat leinaramba potto adugi mahutta hojik society jida kaidawre overnight sale paiba aikoi gi kadai dagi lakpa seno khangdaba thika chawam tawre thika dudagi ai se ngasidi ai crore chama daba thaba am tawbada ai crore se kuntra thadar ga ai crore humdra phangore aduda adu yenare sumbagi pot mayam se lakpa siga iroina na kamai tawgeda aikoi kaidawi government ki thabak lawu matamda skill masagi taseng na lawriba thabak adugi chanaba mi se khudam moina hairakanda che oza logo matamda samjamna hairakanda oza logo matamda science graduate teacher ana lawre khalaje oza logo matamda somda requirement oriba post na mathematics ta kadaba oza hairakanda science graduate ni hairaga somda biology gi ano ama lawra magadi ngasagi data oriba need to meet to dedana kana dedana adumai to dana ngasagi skill daka oriba skill do aduga chanaba mi lawrak tabagi pot ngasagi khoigi certificate tu pairagadi natragana mark ki basis to oiba toan ba mark yamna phangba mi oiragadi pangya da yabagi pot mayam lakhiba adu certificate tu pairadi haigera hairoigera certificate tu pairadi nang hayeng government ki job mayam leibada aigi somda leiriba sel aigi lanthum mayam duna aigi mama mapa gi pairiba sel mayam natraga magi low ingol mayam du yola kan da thabak tu leiruba yabagi
sigi lehelliba mayam sigi system mayam jina ngasagi unfair means ki pot to influence story neba ngasagi aduga nakal amorom da so mu government ki school mayam amada matik chana matam chana ojajing transfer and posting phajana magi mathau tariba daka oriba ojajing ju thambadagi thamdabadagi madu matam chana takpi idabana maram oirakanda tamhoudraba heudraba mayamdana som nakandadi hayeng mark tu phangragadi pass tawroidoibana pass tawragasu mark tu wangdragadi makha taba tamba phangaroi haibagi pot mayamdana mark se phangingbagi nakal amarom da su mukai doge haiba matamda adum miyamna loina phongna nganari duneba aikogi position gi ranking tanarakwa matamda mai magi adugi school na rank tananabagi adugi mama pana chenabagi sigi wari mayam ma kogi adum ISSL sigi examination jida dum high school living certificate examination jida mase adum wari na dana dum laidiba porting ase masi mapung da kamai tawge haiba matamda si holistic oiba approach ama aikoi pulap society jigi oina kari haitare masi aikoi gi education system haira kanda mayam je dum eta ina kani NEP ge adu da du mudu tawba da tawba NEP adu du tawre NEP 2020 gi matung ina du tawrane da tawrani but taseng na NLP na hari ba poto so ekoi sida implement over the kalai ba mo feasibility lege madu kalai ba ba keno to da ke taseng na ekoi na required oi ba ka mathau tari ba masagi ekoi ki society sina mathau tari ba adu world ki job ki market sida kasi malem gi lai ba job ki market sida changu bangam gada ba mi sing ado ekoi ki hujuji takpi tabiri ba piriba kind of education makhanjena madu mit ta holibra kholibra chi mayam loina makse khoi pulap oina yenga kanda naina ra kanda holistic oiba approach amada changchen ba ma mathau tane ba chana sigi unfair means ki pot che adubu unfair means se kadai dei thole ino hairagadi aina uji hajari duni aikhoi gi society sida oina ngasagi taseng na achumba asengba hona jaman magi hona jaman gi mahai se masi aikoina masibu ikai khumdarak sel hena pai bu ne kai kum narak pa sel bu pai raga di sel kai gi da kang di amagi da adum phane amna mana talai bu sel du kadai dei no hai bu thiru dana ngasai gi chenjau pai ra kan da mana club ni khang di amani khang di da sen khara chauna donate tawraga di chen yamna donate taw mi do dum dai da ngam thoire ba mayam gi phambak ta then lena re puthong na re achau bi kai khumna ba mi amo oi bagi lichat na ba machat na mai khoi gi society da lai ba mayam ja sina dum ngasai gi unfair ni ki posi ju dum phane amna ti gi da students organization mayam na examination gi matam da adu gi matam da tawraga chu kamai tawge da ai khoi gi si da pull up oi ba systemic failure ma system ji gi ai khoi gi systemic failure ma ai khoi gi society si da chauna leire aduna si gi loina mak ai khoi gi society ji gi kayat khuding mak se loina mak tin charak pagi pot se masi laibani na masi hai dana makoi koi to se hai bana teba aduna sigi tin charai ba mayam je koina thengna mina je hai ba taragadi apun ba mi yeng amadi yeng ba holistic oi ba punna uwangam ba mi yeng amadagi punna yeng akanda madugi thengna na bagi lalong do madu yatpa machange ba aduna tana machek maya da sum tawbujina di koi gi kari hai tare symptomatic oi ba treatment da chatlagadi ngasagi layong du dang oina koina layang na bo na ba aduga ta nataseng na nari budu karino hai budu layang dragadi taseng na nari ba poto phanana bo na dragadi somda se sagat lega sagat pa idak tang thare ba sagat idu manungda pomadagi sagat pani hai budu de koina udana sagat pagi idak tang tharagadi kaim kana de dana manungi pomi budu phanana bo yona dragadi aduna sigi unfairness ki porchidi aroi bada aina hajen matam da holistic oiba approach ama tawmina ba changi